Agamba isang itaway na tingnan niyo. So akhoi ngasi yamna nungai ba numit ama oiba haitare akhoi na kedo kayam tamna yamna special oiba akhoi gi saknai rabi haitare mayamna hena khangnagraba ngat haiba film asida akhoi gi main heroine dugi mama sabi gi ba dugumba actress aduni akhoi na si nega unezadna wai aksana jagena moi jeng sida drama som khati la amane da thengna du da ngasi wari ta sana jagena kan lojabani film asida akhoi gi main heroine dugi mama sabi gi ba dugumba actress aduni amatuda nibu yang khat songdu sari duga yese kana anu kari na habje film duda di khanjere bu adu aseng ba iko sampu Ai malom dagi ana maya lekai dagi aduga ai gi mingna arambam borne ai bu smaina arti manam da khongda ra pa matam sida ai bu lamjing lam tak pire pana wai sumita ai sumita na nang smai to kana kano tau apoi nupi lida sida yau haidana ma ai sin yau ai bako di sesna pusingana ai sahi kunga hundoi kumari se sure eba lila yau re se akhoi gi film je yau dingi yau dingi mamangda adagi akhoi maina na saiki ai sin ni pangi rol kumeba bali lawe nupi lila dane pa saba nupa pangi rol sida akhoi ni ngau saba bet saba ka do ka adumba ai nupi lila gi life sida dine adum nupa da sala aba ai je kano tawdana smile tawdana khoi film ama ko haidana sum angang sum sai nau sum khangdara ko haidare ko asai gi hina haiba film je la ko wari su odeni lagi adu la ko sida khoi ne de ko ju ata khangdara banina nupi lila da sum kano tawga su ya ne na tawdana mai tawdana ko sai na ko ya so hoi roger adegi kano koi jam kiran ko jam do adu ko moi la kan smai taw ne ko ni smai taw na mama gi rolam tang lobi ko pio na hai ho adu ki ai hai gi ne hai ka do ka ne ge na smai taw na nam me ga ai se ai gi ka ko ni ka no ma da hai gi wa so ma yaw da na ko ja ma ki ba kha da tamu gi lai te ba ade tin tamu gi lai te ba ko ke ai na hai ga ko gi malong gi ko ni kan si sumita hai se sai sumang ida da kano ta ji baduna sonda training without and ta koi acting line de sang raga jo ngai la adu ta taw baduna ai film ju da dum changchal la kan da yau gi adagi mai taw kana koi kan hat ha film yang wana ai sin da manung da dagi sin da kai da kano taw kana adu da ai se moina isa ani se kaina ju baga ai nupa ji leiramdre kano sida wari sida ko ayo tawga nga saigi ai se moi last kana hari eba ahamada di ngauram da barina angawi ji taw tawdre masala gi dabri angawi gi ro se ai wonda tare ba adai di aina kai no ne aina angawi ro sa kamai tawi ai ning e ba ning ba matamda ai kana se sahi gi yaw sing khana akhoi gi film ama silai dana adu gi film se ko na dipis bang last da koi sana jai ba sanabasda si sumidasna mama si sayo ba mama sabasda ko ba si ngoy ba angoba ma ba masang ka punna na makung ka puduri punna thamadi magi taki ba matamda akoina artist mo ko daga su ay nakumu daw ba rom na traga su oja dina tapi ba matamda ada tak kana ko gi lebi kong di oja si ken ko artist yarom ba do da samu ko do adu dina takosda adu kimatik ngasai yamna aingondda takpadawna khoina urubadida susingi haitare khong kamai thangani khut kamai na leigani sorna kamai tawni mit na kamai na thangani khong khusat adugumba yam tapi hibido adudo ngasai khoina sum aduda aina tawo hanya lete hakko aina saro haradi ngasai isi dunu ngamdi sabini ba adi play de ulam daida aingomba sam ngamda ko tawna de sa da yawi
ꯄ꯭ꯂꯦꯗꯨꯗꯤ ꯊꯣꯛꯇꯕ ꯌꯥꯗꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯇꯝꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯆꯦꯁꯤꯅ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯂꯤꯂꯥ ꯇꯝꯃꯤ ꯍꯥꯏꯗꯅ ꯅꯣꯏ ꯀꯩꯅꯣ ꯇꯧꯗꯅ ꯂꯩꯒꯅꯨ ꯑꯣꯖꯥꯅ ꯇꯥꯛꯏꯕ ꯈꯣꯠꯂꯤꯕ ꯇꯥꯛꯏꯕꯁꯦ ꯅꯣꯏ ꯂꯣꯏ ꯈꯪꯖꯤꯟꯒꯗꯕꯅꯤ ꯃꯤꯒꯤ ꯗꯥꯏꯂꯣꯛꯁꯦ ꯅꯣই ꯐꯥꯖꯤꯟꯒꯗꯕꯅꯤ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯌꯥꯝ ꯀꯟꯅ ꯀꯩꯅꯣ ꯇꯧꯕꯤꯔꯒ ꯇꯧꯕꯤ ꯑꯗꯨꯗꯨꯅ ꯀꯥꯟꯅꯔꯛꯄꯁꯤ ꯀꯗꯥꯏꯗ ꯀꯥꯟꯅꯔꯛꯀꯦ ꯍꯥꯏꯕꯗ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯤꯗ ꯏꯆꯥ ꯑꯅꯤꯁꯦ ꯀꯥꯏꯅꯈ꯭ꯔꯀꯥꯟꯗ ꯑꯩꯁꯦ ꯉꯥꯎꯔꯒ ꯂꯩꯈꯤꯕꯒꯤ ꯃꯇꯝꯁꯦ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯥ ꯄꯛꯑꯀꯥꯟꯗ ꯂꯩꯀꯥꯏꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕ ꯃꯇꯝ ꯇꯥꯟꯊꯣꯛꯄ ꯍꯥꯏꯁꯦ ꯃꯥ ꯍꯥꯠꯇꯣꯛꯈ꯭ꯔꯣ ꯍꯥꯏꯕꯅꯤ ꯑꯩꯅꯗꯤ ꯁꯤꯔꯦ ꯂꯩꯔꯤꯅꯤ ꯑꯗꯒꯤ ꯏꯆꯥ ꯅꯨꯄꯥꯁꯤꯃꯁꯨ ꯉꯁꯥꯏꯒꯤ ꯃꯆꯟꯅꯨꯄꯤꯁꯨ ꯀꯃꯥꯏꯅ ꯇꯧꯈꯤꯕꯗꯒꯤ ꯃꯣꯏꯅ ꯃꯅꯨꯡꯗ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯎꯠꯇ꯭ꯔꯦꯕ ꯑꯗꯨꯝ ꯂꯥꯛꯈꯤꯗ꯭ꯔꯦꯕ ꯑꯗꯩꯗꯤ ꯏꯆꯥꯁꯤꯡꯗꯣ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯑꯩꯅ ꯑꯗꯨꯗ ꯑꯉꯥꯎꯕ ꯍꯥꯏꯕꯗꯣ ꯑꯉꯥꯎꯕꯤ ꯃꯥꯒꯤ ꯀꯩꯅꯣ ꯔꯣꯜꯁꯦ ꯑꯩꯅ ꯂꯧꯔꯒ 짜투게 짜투게 왜 짜투 왜 짜투게 뭐야 부들이 뭐왜 짜투게 마보 왜 짜투 마보 아이고 자 너시 뭐지 래 왜래 ꯑꯗꯣ ꯅꯦꯅ ꯍꯧꯖꯤꯛ ꯍꯥꯏꯐꯦꯠ ꯄꯜꯂꯤꯉꯩꯁꯤꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯇꯝꯗ ꯐꯤꯂꯝꯗꯨꯕꯨꯗꯤ ꯀꯨꯏꯔꯦꯀꯣ ꯀꯨꯏꯔꯒꯁꯨ ꯃꯇꯦꯛ ꯑꯩꯈꯣꯏꯒꯤ ꯁꯤꯟ ꯃꯇꯦꯛꯇ ꯑꯣꯏꯔꯒꯁꯨ ꯗꯥꯏꯂꯣꯒꯀꯨꯝꯕ ꯅꯤꯡꯁꯤꯡꯉꯒꯗꯤ ꯃꯇꯦꯛꯇ ꯃꯌꯥꯝꯗ ꯁꯨꯝ ꯈꯨꯗꯣꯟ ꯇꯝꯕꯤꯔꯝꯕ ꯌꯥꯒꯗ꯭ꯔꯥ ꯑꯗꯨꯒꯤ ꯗꯥꯏꯂꯣꯒꯁꯦ ꯀꯨꯏꯔꯕꯅꯤꯅ ꯀꯥꯎꯔꯛꯄ ꯑꯗꯨꯒ ꯃꯇꯦꯛ ꯑꯃꯇꯪ ꯍꯣꯏ ꯍꯣꯏ ꯑꯗꯩꯗ ꯁꯨꯃꯥꯏꯅ ꯉꯁꯥꯏꯒꯤ ꯑꯩ ꯊꯃꯣꯏꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯉꯁꯥꯏꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯅ ꯃꯥꯒꯤ ꯀꯩꯅꯣꯁꯤꯗ ꯃꯃꯥꯒꯤ ꯃꯊꯥꯗꯩ ꯁꯦꯠꯂꯒ ꯄꯨꯔꯦ ꯑꯉꯝꯕꯅꯦꯗꯅ ꯃꯣꯏ ꯄꯨꯔꯦꯀꯣ ꯑꯗꯨꯗ ꯑꯩꯅ ꯏꯆꯥꯁꯦ ꯄꯨꯕꯤꯒꯅꯨ ꯍꯥꯏꯕꯒꯤ ꯍꯥꯏꯗꯤ ꯀꯩꯅꯣꯗꯨꯝꯇꯪ ꯀꯩꯅꯣ ꯇꯧꯖꯒꯦ ꯑꯉꯝꯕ ꯑꯩꯒꯤ ꯏꯆꯥꯁꯤꯗꯗꯤ ꯄꯨꯕꯤꯒꯅꯨ 이마 이베마 이마 이베마 이마 이베마 아감바 나한테 아감바 아이기 자식들이 보기도 아감바 아이기 자식 타와이들이 간비요 아감바 아이기 자식들이 간비요 아감바 아감바 이 자식 타와이들이 간비요 자식 타와이들이 ꯁꯨꯃꯥꯏꯅꯅꯦ ꯉꯁꯥꯏꯒꯤ ꯄ꯭ꯂꯦꯗꯨꯗ ꯀꯩꯅꯣ ꯇꯧꯖꯗꯤꯀꯣ ꯑꯗꯣ ꯅꯦꯅꯦꯁꯦ ꯑꯥꯔꯇꯤꯁ ꯑꯃꯒꯤ ꯉꯁꯥꯏꯒꯤ ꯑꯦꯛꯇꯤꯡꯒꯤ ꯂꯥꯏꯟꯗ ꯆꯪꯉꯨꯗ꯭ꯔꯒꯁꯨꯀꯣ ꯑꯩꯈꯣꯏꯅ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯃꯇꯝꯗꯨꯗ ꯐꯪꯉꯤꯕ ꯐꯤꯜꯗꯣ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯐꯦꯁ ꯇꯨ ꯐꯦꯁ ꯎꯅꯕ ꯃꯇꯝꯗꯁꯨ ꯐꯤꯂꯝꯗ ꯌꯦꯡꯕꯗ ꯐꯪꯉꯤꯕ ꯐꯤꯂꯤꯡꯁꯇꯣ ꯑꯗꯨꯝ ꯏꯁꯥꯗ ꯍꯧꯖꯤꯛ ꯐꯥꯎꯖꯩ ꯁꯤꯅꯤ ꯑꯁꯦꯡꯕ ꯑꯥꯔꯇꯤꯁ ꯑꯃꯒꯤ ꯃꯒꯨꯟ ꯍꯥꯏꯕꯁꯦ ꯑꯗꯣ ꯅꯦ ꯍꯧꯖꯤꯛ ꯑꯗꯨꯒ ꯊꯥꯔꯒ ꯐꯤꯂꯝꯁꯤ ꯀꯌꯥꯃꯨꯛ ꯐꯤꯂꯝꯁꯦ ꯑꯩꯅꯅꯦ ꯁꯨꯝ ꯀꯩꯅꯣ ꯇꯧꯕꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯏꯁꯩ ꯇꯧꯕꯅ ꯌꯥꯝ ꯐꯖꯈꯤꯕꯁꯨ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕꯒꯤ ꯂꯩꯀꯥꯏꯒꯤ ꯑꯗꯩꯗ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯅꯥꯎꯈꯩꯅ ꯄꯨꯊꯣꯔꯛꯄꯗ ꯃꯇꯦꯛꯇꯤ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯌꯥꯎꯋꯦꯕꯀꯣ ꯑꯗꯩꯗ ꯌꯥꯎꯕꯁꯤ ꯌꯥꯝꯅ ꯃꯃꯤꯡ ꯂꯩꯈꯤꯕꯗꯤ ꯅꯠꯇꯦ ꯅꯨꯡꯁꯤꯕ ꯊꯤꯕ ꯑꯗꯒꯤ ꯆꯍꯤꯗꯨ ꯌꯥꯎꯁꯪ ꯊꯥ ꯑꯗꯒꯤ ꯈꯣꯡꯒꯨꯜꯂꯅ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯖꯅꯒꯨꯝꯕ ꯑꯃꯁꯨ ꯄꯨꯊꯣꯛꯈꯤꯕꯀꯣ ꯉꯜꯂꯤꯉꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗ ꯃꯇꯦꯛꯇꯤ ꯑꯩꯈꯣꯏ ꯄꯥꯝꯖꯕꯅꯤꯅ ꯁꯨꯝ ꯌꯥꯎꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯈ꯭ꯋꯥꯏ ꯀꯩꯅꯣ ꯑꯣꯏꯅ ꯇꯧꯈꯤꯕꯗꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯀꯩꯅꯣ ꯍꯤꯡꯍꯥꯁꯤꯃꯗꯤ ꯐꯖꯅ ꯑꯩ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅꯀꯣ ꯃꯦꯝ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯒꯤ ꯂꯤꯂꯥꯁꯦ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯅ ꯇꯥꯖꯕ ꯔꯦꯗꯤꯑꯣꯗ ꯇꯥꯕ ꯈꯣꯠꯄꯗꯤ ꯃꯌꯥꯝ ꯇꯧꯔꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯗꯨꯒꯤ ꯇ꯭ꯔꯦꯟꯗꯤꯡꯗꯣ ꯀꯌꯥ ꯁꯤꯙꯔꯛꯄꯗꯧꯅ ꯎꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯗꯨ ꯍꯥꯟꯅꯒꯨꯝꯅ ꯑꯗꯨꯝ ꯆꯠꯊꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯧꯖꯤꯛꯁꯦ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯒꯦ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯆꯠꯄꯗꯤ ꯑꯗꯨꯝ ꯆꯠꯊꯔꯤꯕꯀꯣ ꯆꯠꯊꯕꯁꯤꯗ ꯑꯩꯈꯣꯏꯅ ꯀꯣꯔꯣꯅꯥꯒꯨꯝꯕ ꯀꯣꯔꯣꯅꯥ ꯂꯩꯈꯤꯕꯗ ꯑꯩꯈꯣꯏꯁꯨ ꯂꯤꯂꯥ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯐꯦꯁꯇꯤꯚꯦꯜꯁꯤ ꯇꯧꯕ ꯌꯥꯈꯤꯗꯕ ꯀꯩꯅꯣꯗ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯂꯤꯂꯥꯁꯤꯗꯤ ꯃꯤꯅꯁꯨ ꯀꯧꯔꯒꯁꯨ ꯌꯦꯡꯕꯤꯗꯦꯗꯅ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯂꯤꯂꯥꯁꯤꯗꯤ ꯆꯍꯤ ꯑꯃꯒꯤ ꯑꯃꯈꯛꯇꯪꯅꯤꯗꯣ ꯑꯗꯣ ꯇꯧꯕꯕꯨ ꯑꯩꯈꯣꯏꯅ ꯂꯥꯏꯕꯛ ꯐꯕ ꯑꯃ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯁꯪꯁꯊꯥꯟꯁꯦ ꯄꯥꯟꯊꯣꯏꯕꯤ ꯑꯥꯔꯇꯤꯁ ꯀꯧꯋꯦꯕꯀꯣ ꯃꯥꯂꯣꯝ ꯄꯥꯟꯊꯣꯏꯕꯤ ꯑꯥꯔꯇꯤꯁ ꯍꯥꯏꯅ ꯑꯗꯨꯗ ꯑꯩꯈꯣꯏꯁꯤꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯗꯨꯋꯥꯏꯒꯤ ꯑꯗꯒꯤ ꯑꯇꯣꯞꯄ ꯍꯥꯏꯗꯤ ꯀꯣꯟꯗꯣꯡꯖꯝ ꯑꯗꯒꯤ ꯂꯝ ꯈꯔꯗꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯗꯅꯀꯣ ꯀꯧꯔꯒ ꯑꯗꯨꯝ ꯌꯦꯡꯕꯤꯕ ꯌꯥꯎꯋꯦꯕ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯍꯦꯛ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯕꯨ ꯀꯁꯥꯔꯗ ꯆꯠꯁꯦꯅ ꯀꯁꯥꯔꯗ ꯆꯠꯂꯒ ꯑꯩꯈꯣꯏ ꯁꯥꯟꯅꯖꯔꯨꯀꯣ
ꯑꯗꯩ ꯃꯄꯥꯟꯂꯣꯝꯗ ꯑꯩꯈꯣꯏ ꯆꯠꯂꯦ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯐꯦꯁꯇꯤꯚꯦꯜ ꯃꯌꯥꯝ ꯌꯥꯎꯕ ꯆꯠꯂꯦ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯒꯋꯥꯗ ꯀꯩꯗ ꯎꯔꯤꯁꯥ ꯀꯩꯀꯥ ꯑꯩꯈꯣꯏ ꯄꯨꯅꯦꯗ ꯈ꯭ꯋꯥꯏ ꯐꯥꯔꯁ ꯄꯨꯅꯦꯗ ꯆꯠꯂꯦ ꯑꯗꯒꯤ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯐꯥꯁ ꯇꯥꯔꯛꯏꯀꯣ ꯑꯩꯈꯣꯏ ꯁꯪꯁꯊꯥꯁꯤ ꯐꯥꯁ ꯇꯥꯔꯛꯄꯗꯒꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯣꯏꯅ ꯃꯥꯂꯦꯁꯤꯌꯥꯗ ꯊꯥꯏꯌꯦꯕꯀꯣ ꯃꯥꯂꯦꯁꯤꯌꯥꯗ ꯊꯥꯕ ꯀꯥꯟꯗꯨꯗ ꯑꯩꯈꯣꯏ ꯉꯝꯗꯗꯅ ꯑꯩꯈꯣꯏ ꯆꯠꯍꯧꯗ꯭ꯔꯦ ꯆꯠꯇ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯄꯥꯟꯂꯣꯝꯗ ꯆꯠꯄ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕꯗꯤ ꯈꯔ ꯀꯩꯅꯣ ꯇꯧꯋꯦ ꯑꯗꯣ ꯉꯁꯥꯏꯒꯤ ꯃꯄꯥꯟꯂꯣꯝꯗꯁꯨ ꯆꯠꯂꯕꯅꯤ나 ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯤ ꯑꯥꯔꯇꯤꯁ ꯇꯔꯨꯛꯇꯨꯗꯤ ꯑꯩꯈꯣꯏꯁꯨ ꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗ ꯑꯩꯈꯣꯏ ꯐꯪꯖꯔꯦ ꯆꯦꯅꯦꯜꯁꯦ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨ ꯁꯤꯗ ꯑꯩꯈꯣꯏ ꯁꯤꯕ ꯃꯇꯝꯁꯦ ꯁꯣꯝꯗꯁꯨ ꯉꯥꯏꯅꯕꯒꯤ ꯐꯤꯕꯝꯗ ꯂꯥꯛꯄꯅꯤꯅ ꯑꯩꯅ ꯁꯨꯝ ꯉꯥꯏꯍꯥꯛꯇꯪ ꯊꯦꯡꯅꯩꯁꯦ ꯋꯥꯔꯤ ꯁꯥꯟꯅꯖꯒꯦꯅ ꯇꯧꯖꯕꯅꯤ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯃꯦꯝ ꯍꯧꯖꯤꯛ ꯑꯔꯣꯏꯕꯗ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨ ꯑꯃꯈꯛ ꯂꯩꯔꯤꯀꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯅꯤꯈꯛꯀꯤ ꯑꯣꯏꯕ ꯏꯁꯨ ꯑꯃꯈꯛ ꯍꯧꯖꯤꯛꯁꯦ ꯑꯋꯥ ꯑꯅꯥ ꯇꯥꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯁꯤꯗꯩꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯤꯅꯦꯒꯤ ꯋꯥꯈꯜꯂꯣꯟꯗ ꯔꯦꯗꯤꯞꯇ ꯂꯩꯔꯤꯕ ꯑꯣꯔ ꯉꯁꯥꯏꯒꯤ ꯔꯦꯠ ꯖꯣꯟꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯩ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨꯁꯤꯗ ꯋꯥꯐꯝ ꯑꯃꯗꯪ ꯊꯝꯕꯤꯔꯒ ꯁꯤꯒꯤ ꯁꯤꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯁꯨꯝ ꯇꯦꯟꯁꯤꯟꯅꯕꯩ ꯂꯧꯖꯒꯦ ꯅꯤꯅꯦꯁꯨ ꯑꯁꯣꯝꯗ ꯉꯥꯏ ꯂꯩꯅꯔꯕꯅꯤꯅꯀꯣ ꯍꯣꯏ ꯍꯣꯏ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯍꯧꯖꯤꯛ ꯅꯥꯀꯜ ꯑꯅꯤꯒꯤ ꯂꯥꯟꯁꯦ ꯂꯦꯞꯄ ꯑꯗꯒꯤ ꯂꯦꯂꯦ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯃꯁꯥ ꯃꯁꯥꯒꯤ ꯃꯐꯝꯗ ꯍꯟꯖꯤꯜꯂꯒ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯕꯗꯣ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯒ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯕꯗꯣ ꯑꯗꯨꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯁꯤ ꯅꯠꯇꯅ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯀꯩꯅꯣ ꯇꯧꯕꯁꯨ ꯉꯝꯗꯦ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯕꯕꯨ ꯂꯦꯂꯦ ꯀꯦꯝꯞ ꯑꯔꯩꯕ ꯈꯔ ꯊꯤꯟꯕ ꯑꯗꯒꯤ ꯑꯥꯗ ꯂꯥꯟ ꯄꯥꯡꯉꯤꯕ ꯏꯆꯥ ꯏꯅꯥꯎꯁꯤꯡꯗ ꯏꯆꯥꯁꯤꯡꯗ ꯑꯉꯝꯕ ꯃꯇꯦꯡ ꯈꯔ ꯄꯥꯡꯉꯨꯕ ꯑꯗꯨ ꯅꯠꯇꯅ ꯀꯩꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯀꯩꯅꯣꯗ ꯑꯩꯈꯣꯏꯗꯤ ꯄꯥꯡꯒꯜꯁꯨ ꯁꯣꯜꯂꯤ ꯑꯗꯨ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯅꯍꯥ ꯑꯣꯏꯔꯝꯃꯒꯗꯤ ꯍꯥꯏꯗꯅ ꯇꯧꯒꯗꯕ ꯃꯇꯦꯡ ꯄꯥꯡꯕꯗꯣ ꯑꯗꯨꯗꯤ ꯉꯝꯗ꯭ꯔꯦ ꯇꯧꯒꯗꯕ ꯍꯥꯏꯁꯤꯅꯤ ꯍꯧꯖꯤꯛ ꯍꯥꯟꯅꯒꯤ ꯐꯤꯕꯝꯁꯤꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯑꯒ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯕ ꯑꯁꯤꯅꯤ ꯑꯩꯅ ꯄꯥꯝꯖꯩ